Manipuragi miyoi ahum yauna miyoi taret Mizoram Police na lupa crore kun manga romgi mamal oigadaba heroin amasung methamphetamine tablet kayaga konana phagat pangamle hairi pau asina hai miyoi taret adu tongan ba operation singda phagat khibani miyoi taret adugi manungda anina Myanmar dagini ahumna Manipur dagini aduga Mizoram amasung Assam dagi amamamni operation sing adugi manungda Aizawl District Police Special Branch na Tuang Trai Mall dagi Myanmar macha ani heroin gram chama supna mariga konana phaki heroin sing adu soft case mapan gi manungda haptuna puraklambani potlam sing adu chawrakna lupa lakh kunga lising nimpu romgi mamal oigani pharaba miyoi sing adudi thang lian mung chahi kun taruk amasung mang lian thang chahi kun humdoini makhoi animak Myanmar gi Tidim district tagini hairi atopa operation amada Saitwal district police ki special team amana kaifang da lakpa gari amada tonglakpa passenger amadagi heroin gram chani nimpu nithoi dasmit taret mapan phagat pangamle hairi pharaba passenger adudi Assam gi bar Peta district tagi Mohammad Ilyas Hussain chahi nimpu tarukni mangondagi phagat khiba heroin sing adu chawrakna lupa lakh nimpu nipan ga lising yangkhai manga romgi mamal oigani hairi Mohammad Ilyas Hussain na potlam sing adu puraga Manipur dagi Aizawl tamna lakhibani nakal amaromda Churachandpur district tagi miyoi ani dagi Saitul district police na kaifangda chathakiba operation amada heroin kg amaga gram chamapan kuntaret phagat pangamle hairi potlam sing adu soft case chama humpu tara tareta haptuna purak lambadagi phakibani nakalamaromda khwaidagi chawna drug phagatpa oina Mizoram Police CID Special Branch na Tuirial Thong manakta chathakiba operation amada truck amadagi methamphetamine tablet kg 18 ga gram chanipan kunthra taruk phagat pangamki polam sing adu lupa crore 15 ga lishing Marifu taruk romgi mamal oigani operation adumaktada police na nongmai amaga nongmai adugi magazine aniga konana kapa yariba nongmai maru nimpu su phagat pangamki phagat laba truck adugi driver aduna Mizoram gi Champhai district ki Zokhaw Thar dagi Lalhen Jowa chahi kun humdoini hari